Manipur hidak managi polam yonba pusilak pachahi ama thingkhre. Hidak managi polam yauba pan masala amadi gutkha yonba amasung pusilakpa chahi amagi oina thingba thamle haina Manipur Laingaki Health and Family Welfare Department na lauthokre. Manipur Laingaki Health and Family Welfare gi Commissioner kam Secretary Suman Singana thokiba order amagi matungin na Food Safety and Standard Prohibition and Restricts on Sales Regulation 2011 amasung Food Safety and Standard Act 2016 gi prohibition singi makhada athingba si thamkhibane. Hidak managi polam sing na miyoi bagi haksangda ka hena mangata thokalakpa maramna athingba si tangai fadana thamkhibane. Athingba sigi matungin na Manipur da sahi ama chupna gutkha pas masala khaini amadi zarda yauna hidak managi polam sing yonba amasung pusilakpa yararoi. Aiwa kasigi tongan ba state amasung union territory sing dasu hidak managi polam sing athingba thamnaba thawrang laukhatpa hokre hairi. Lau yai bagi mechin na sinmi amagi makhut ka khre. Hairok pa 3 Ngarokthel Kuman Lokol da sinmi amagi yethang ba makhut lau yai na ba mechin na sabkhai khibadagi pumtatat khre. Laibak thiba thokdog asi ngasi ayuk pung 8 minute kunthra rom ta ba da thokibane. Yet ki makhut ka khraba sinmi adugi maming Laisram Kiran sahi kunthra gani thoi apokpagi ming Laisram ingwa cha kawe. Mahak Hairok part 1 mamang lekai dagi ne. Makhoina lau yai di ba laupham adu khundong bam ngau ba kau ba miyoi amagi ni haire. Lau yai bagi thabak suri ngai du da Mechin da saru saptuna leire thabak tawba nungaiti haiduna mahakna charu du lokthongnaba mechin manung du da lam selubada mahaki makhutu singsin khibaga loina na matat ka khibane thawdok adu thokraba matungda mahak mamanava singna mechin adu dagi masa adu lokthoklaga labukta hipallaga ngahak thamkhe madugi matungda mahak pu Siza Hospital da laikana naba miyamna pukhalakhe Langol da leiba Siza Hospital and Research Center dagi fangba pauna hai Kiran gi haksang adu hospital asida yawraklei mahak hojikti Incentive Care Unit ming chanduna layeng chathari mahaki phibam adumak luna leide pollution hanthana bagi pandam da Delhi da nong suhana ba thawrang mahi yan khidre Indian Institute of Technology Kanpur IIT Kanpur na maruoi ba thawdang lawraga Delhi da pollution thokpagi chang hanthana bagi pandam da khusiam gi oiba nong suhana bagi matang da lakhut khiba thawrang mai pa khidre nong thakta pairiba leichil da ising manil gi chang marang kaina yaudaba maramna khusiam gi nong suhana bagi thawrang adu mai pakpa ngamkhidabani haina IIT Kanpur gi scientist sing na phongdokhe laiba gasigi konung oideba New Delhi da nungsit motpagi chang ka hena wangkhalakpadagi pung kunmari gi manungda anirak subo oina khusiam gi nong suhana ba thawrang chathakibane Delhi gi mafam kaya da sengba nungsit phanglaktabaga loina na miyoi bagi haksang sokhan ba yaba mawongda laisil tharakpadagi Delhi government na IIT Kanpur ga khusam na duna khusiam gi nong suhana ba thawrang lokhatkhe hiram asagi matang da IIT Kanpur gi professor Sumer Ranjan na haikhe khusiam gi nong suhana bagi damak laisil da ising manil gi chang wangna yaw batangai fade adubu hojik maki waina Delhi gi nong thakta pairi ba laisil da ising manil gi chang marang kaina yawdabana khusiam gi nong suhana bagi thawrang mai pakpa ngamkhidabane IIT Kanpur gi statement amana haikhe cloud seeding tawduna khusiam gi nong suhan bai basi akoi bagi ising nungsit ki phibam gi makha pole laisil da ising manil gi chang yamna yawdrabadi khusiam gi nong suhan bada suhana bagi thawrang mai pak loi Delhi da ngarang laisil da yawba ising manil gi chang sa da taraga manga dagi kun phawbada makwai maduna maram wairaga cloud seeding tawrabasu khusiam gi nong suhan bangam khidabane Delhi gi Environment Minister Manjidhar Singha Sirsana phongdokhi bagi matungin na laisil da yawba ising manil gi chang hek hengalakpaga khusiam gi nong suhana ba thawrang amuga na paikhana ba honare Indian Meteorological Department asu hojik oidiba laisil da yawba ising manil gi chang asida khusiam gi nong suhana ba thawrang lokhatpa khudong char oi haina phongdokle